ꯃꯍꯥꯛꯅ ꯈꯨꯗꯛꯇꯨꯗ ꯄꯔꯁꯇꯨ ꯃꯅꯨꯡꯗ ꯀꯔꯤ ꯌꯥꯎꯔꯤ ꯍꯥꯏꯅ ꯍꯥꯡꯗꯣꯛꯇꯨꯅ ꯐꯥꯎ ꯌꯦꯡꯈꯤꯗꯦ꯫ ꯄꯔꯁꯇꯨ ꯃꯥꯅ ꯍꯤꯞꯂꯤꯕ ꯐꯛꯇꯨꯒꯤ ꯃꯈꯥꯗ ꯏꯟꯁꯤꯜꯂꯝꯂꯒ ꯃꯍꯥꯛ ꯉꯥꯏꯍꯥꯛ ꯎꯏꯈꯤ꯫ ꯄꯨꯡꯈꯥꯏꯃꯨꯛꯀꯤ ꯃꯇꯨꯡꯗ ꯐꯛꯈꯥꯗꯒꯤ ꯄꯔꯁꯇꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯋꯥꯔꯂꯣꯛ ꯉꯛꯄꯅ ꯈꯝ ꯊꯦꯡꯈꯤ꯫ ꯃꯁꯤ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯗꯧꯔꯤꯕ ꯋꯥꯔꯤꯁꯤ ꯁꯨꯞꯅꯒꯤ ꯙꯔꯃ ꯆꯦꯟꯕ ꯐꯤꯔꯦꯞ ꯑꯃꯈꯛꯅ ꯃꯌꯨꯝ ꯂꯩꯖꯗꯕ ꯅꯤꯄꯥ ꯑꯃꯒꯤ ꯄꯨꯟꯁꯤ ꯃꯇꯝ ꯆꯨꯞꯄꯒꯤ ꯊꯛꯈꯥ ꯑꯣꯟꯊꯣꯛꯈꯤꯕꯒꯤ ꯋꯥꯔꯤꯅꯤ꯫ ꯌꯥꯝ ꯅꯨꯡꯉꯥꯏꯒꯅꯤ ꯈꯜꯂꯦ, ꯃꯔꯝꯗꯤ ꯃꯁꯤ ꯇꯥꯏꯕꯪꯁꯤꯗ ꯇꯁꯦꯡ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯃꯈꯛꯅꯤ꯫ ꯅꯨꯡꯉꯥꯏꯅꯕꯅꯤ ꯍꯥꯏꯗꯨꯅ ꯚꯥꯞꯅ ꯁꯥꯒꯠꯇꯨꯅ ꯂꯤꯕ ꯋꯥꯔꯤꯗꯨ ꯅꯠꯇꯦ꯫ ꯆꯍꯤ 94 ꯁꯨꯔꯕ ꯋꯥꯔꯂꯣꯐ ꯂꯥꯏꯔꯕꯗꯒꯤ ꯍꯦꯟꯗꯣꯛꯂꯕ ꯃꯌꯨꯝ ꯐꯥꯎ ꯂꯩꯇ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯑꯁꯨꯛ ꯀꯨꯏꯕ ꯆꯍꯤ ꯀꯌꯥꯁꯤ ꯃꯍꯥꯛ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗꯅ ꯑꯐꯪꯕ ꯊꯕꯛ ꯁꯨ ꯅꯣꯝꯂꯒ ꯅꯨꯃꯤꯗꯥꯡꯅ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟ ꯑꯃꯗ ꯌꯥꯔꯦꯛꯄ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛꯅꯤ꯫ ꯄꯠꯇꯠꯅ ꯂꯥꯏꯔꯕ ꯋꯥꯔꯂꯣꯐꯇꯒꯤ ꯑꯩꯈꯣꯏꯅ ꯇꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯥꯒꯤ ꯑꯍꯥꯟꯕ ꯃꯒꯨꯟ ꯍꯥꯏꯔꯒꯗꯤ ꯄꯥꯡꯒꯜꯅ ꯂꯩꯔꯤꯉꯩ ꯅꯤꯔꯒꯗꯤ ꯆꯥꯈ꯭ꯔꯔꯣꯏ ꯈꯟꯖꯕ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯅꯤ꯫ ꯋꯥꯔꯂꯣꯐ ꯅꯣꯡꯃꯒꯤ ꯃꯊꯧ ꯂꯣꯏꯁꯤꯜꯂꯗꯨꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯒꯦ ꯍꯥꯏꯗꯨꯅ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟꯗꯨꯒꯤ ꯃꯆꯤ ꯑꯃꯗ ꯃꯟꯖꯨꯅꯔꯒꯁꯨ ꯍꯛꯆꯥꯡꯕꯨ ꯂꯨꯝꯕꯨ ꯁꯥꯟꯅꯕꯗꯤ ꯉꯝꯂꯤꯕ ꯃꯥꯒꯤ ꯕ꯭ꯂꯦꯡꯀꯦꯠꯇꯨ ꯆꯤꯡꯈꯠꯂ ꯍꯤꯞꯊꯔꯛꯄꯗ ꯉꯥꯏꯔꯤ꯫ ꯆꯔꯛꯁꯤꯗ ꯊꯧꯕ ꯍꯧꯗꯣꯔꯕ ꯇ꯭ꯔꯦꯟꯗꯨ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯆꯣꯡꯒꯥꯟ ꯀꯥꯟꯗꯨꯅ ꯆꯦꯟꯕ ꯑꯍꯧꯕ ꯁꯧꯜ ꯈꯣꯡꯎꯞꯀꯤ ꯈꯣꯟꯖꯦꯜ ꯑꯃꯅ ꯋꯥꯔꯂꯣꯐꯄꯨ ꯃꯃꯤꯠ ꯈꯪꯁꯤꯡ ꯁꯤꯡꯍꯜꯂꯤ꯫ ꯐꯩꯖꯨꯞꯇꯨ ꯈꯖꯤꯛꯇꯪ ꯍꯥꯏꯗꯣꯛꯂꯒ ꯃꯉꯛ ꯇꯦꯛꯈꯠꯇꯨꯅ ꯈꯣꯟꯖꯦꯜꯗꯨꯒꯤ ꯃꯥꯏꯀꯩꯗ ꯌꯦꯡꯉꯛꯏ꯫ ꯃꯈꯨꯠ ꯑꯣꯏꯗ ꯁꯨꯠꯀꯦꯁ ꯌꯥꯟꯕ ꯃꯁꯥ ꯅꯥꯟꯕ ꯅꯤꯄꯥ ꯑꯃꯅ ꯃꯣꯂꯤ ꯆꯦꯟꯕ ꯍꯧꯔꯛꯂꯕ ꯇ꯭ꯔꯦꯟꯗꯨꯗ ꯐꯠ ꯆꯣꯡꯈꯠꯈꯤꯕꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯛꯏ꯫ ꯂꯤꯖꯔꯤꯕ ꯋꯥꯔꯤꯁꯤꯒꯤ ꯊꯋꯥꯏ ꯍꯥꯞꯇꯧꯔꯤꯕ ꯃꯍꯥꯎ ꯂꯩꯍꯟꯗꯧꯔꯤꯕ ꯃꯆꯜꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯁꯇꯒꯤ ꯊꯥꯛꯄ ꯍꯧꯗꯧꯔꯤꯕꯅꯤ꯫ ꯇ꯭ꯔꯦꯟꯗꯨꯒꯤ ꯑꯔꯣꯏꯕ ꯄꯦꯁꯦꯟꯖꯔ ꯑꯣꯏꯗꯧꯔꯤꯕ ꯅꯤꯄꯥꯗꯨꯅ ꯍꯣꯕꯦ ꯐꯠ ꯆꯣꯡꯈꯠꯈꯤꯕꯗꯨꯗꯩꯗ ꯃꯥꯒꯤ ꯈꯣꯡꯒ꯭ꯔꯥꯎꯒꯤ ꯃꯅꯤꯡ ꯊꯪꯕ ꯄꯣꯀꯦꯠꯇꯒꯤ ꯃꯥꯒꯤ ꯄꯔꯁ ꯁꯦꯡꯒꯥꯎꯗꯨ ꯇꯥꯍꯧꯈꯤ꯫ ꯊꯣꯡ ꯂꯣꯟꯁꯤꯟꯕꯅ ꯍꯥꯟꯈꯤꯕ ꯑꯃꯁꯨꯡ ꯇ꯭ꯔꯦꯟꯗꯨ ꯌꯥꯡꯅ ꯆꯦꯟꯈꯠꯂꯛꯄꯅ ꯋꯥꯔꯂꯣꯐꯅ ꯄꯣꯠ ꯇꯥꯍꯧꯔꯦ ꯍꯥꯏꯗꯨꯅ ꯂꯥꯎ ꯈꯣꯡꯂꯤꯕ ꯑꯃꯁꯨꯡ ꯃꯈꯨꯠ ꯃꯁꯥ ꯍꯥꯏꯍꯨꯝꯂꯤꯕꯗꯨ ꯀꯅꯥꯅꯁꯨ ꯎꯔꯝꯗꯦ꯫ ꯆꯪꯁꯤꯟꯗꯨꯅ ꯄꯔꯁꯇꯨ ꯈꯨꯟꯒꯠꯂꯤ꯫ ꯃꯇꯥꯡꯁꯤꯗ ꯋꯥꯔꯂꯣꯐꯀꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯥꯒꯤ ꯃꯒꯨꯟ ꯑꯃꯒ ꯍꯥꯏꯔꯒꯗꯤ ꯃꯍꯥꯛꯅ ꯈꯨꯗꯛꯇꯨꯗ ꯄꯔꯁꯇꯨ ꯃꯅꯨꯡꯗ ꯀꯔꯤ ꯌꯥꯎꯔꯤ ꯍꯥꯏꯅ ꯍꯥꯡꯗꯣꯛꯇꯨꯅ ꯐꯥꯎ ꯌꯦꯡꯈꯤꯗꯦ꯫ ꯄꯔꯁꯇꯨ ꯃꯥꯅ ꯍꯤꯞꯂꯤꯕ ꯐꯛꯇꯨꯒꯤ ꯃꯈꯥꯗ ꯏꯟꯁꯤꯜꯂꯝꯂꯒ ꯃꯍꯥꯛ ꯉꯥꯏꯍꯥꯛ ꯎꯏꯈꯤ꯫ ꯄꯨꯡꯈꯥꯏꯃꯨꯛꯀꯤ ꯃꯇꯨꯡꯗ ꯐꯛꯈꯥꯗꯒꯤ ꯄꯔꯁꯇꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯋꯥꯔꯂꯣꯛ ꯉꯛꯄꯅ ꯈꯝ ꯊꯦꯡꯈꯤ꯫ ꯃꯥꯅ ꯃꯄꯨꯟꯁꯤꯗ ꯑꯃꯨꯛꯇ ꯄꯨꯂꯞ ꯄꯥꯏꯈꯤꯗ꯭ꯔꯤꯕ ꯁꯦꯟꯐꯝ ꯑꯃ ꯄꯔꯁꯇꯨꯗ ꯌꯥꯎꯔꯝꯈꯤ꯫ ꯆꯞ ꯆꯥꯕ ꯍꯥꯏꯔꯕꯗ ꯁꯦꯟꯐꯝꯁꯤ 20,000 ꯕꯥꯠ, ꯏꯟꯗꯤꯌꯥꯒꯤ ꯄꯩꯁꯥꯗ ꯍꯥꯏꯔꯒꯅ 97,000ꯒꯤ ꯃꯌꯥꯅꯤ꯫ ꯁꯦꯟꯐꯝꯁꯤ ꯈꯛꯁꯨ ꯅꯠꯇꯅ ꯕꯦꯡꯛ ꯀꯥꯔꯗ ꯆꯕꯨꯟ ꯑꯃꯁꯨ ꯌꯥꯎꯔꯝꯈꯤ꯫ ꯃꯥꯒꯨꯝꯕ ꯃꯌꯨꯝ ꯃꯀꯩ ꯂꯩꯖꯗꯕ ꯃꯤꯑꯣꯏ 100ꯒꯤ ꯃꯅꯨꯡꯗ 30-40ꯗꯤ ꯑꯁꯤꯒꯨꯝꯕ ꯑꯆꯧꯕ ꯁꯦꯟꯐꯝ ꯑꯃ ꯃꯪꯐꯥꯎꯅꯕꯒꯨꯝ ꯈꯨꯟꯕ ꯍꯥꯏꯕꯁꯤ ꯍꯔꯥꯎꯃꯟꯕꯅ ꯃꯇꯣꯟ ꯂꯣꯝꯒꯅꯤ꯫ ꯃꯌꯨꯝ ꯂꯩꯖꯗꯕ ꯃꯈꯣꯏꯗꯤ ꯇꯣꯛꯈ꯭ꯔꯒ ꯌꯨꯝ ꯂꯩꯕꯁꯤꯡꯐꯥꯎ ꯁꯨꯛ ꯌꯥꯝꯕ ꯁꯦꯟꯐꯝꯁꯤꯗꯤ ꯗꯣꯛ ꯍꯦꯛ ꯍꯟꯗꯣꯛꯈꯤꯒꯦ ꯄꯥꯛ ꯍꯦꯛ ꯈꯟꯅꯔꯣꯏ꯫ ꯏꯁꯥ ꯂꯩꯅ ꯇꯨꯡꯗ ꯂꯤꯊꯧꯕ ꯄꯣꯠ ꯈꯨꯟꯒꯗꯕꯒꯤ ꯍꯥꯏꯗꯣꯛꯅꯗ꯭ꯔꯕ ꯃꯇꯝꯅꯤ꯫ ꯑꯗꯨꯕꯨ ꯃꯇꯥꯡꯁꯤꯗ ꯋꯥꯔꯂꯣꯐꯅ ꯂꯦꯝꯖꯅꯐꯝ ꯏꯀꯥꯏ ꯈꯨꯝꯅꯐꯝ ꯑꯣꯏꯕ ꯊꯕꯛ ꯑꯃ ꯄꯥꯡꯊꯣꯔꯛꯀꯗꯧꯔꯤ꯫ ꯂꯟ ꯊꯨꯝꯗ ꯂꯥꯏꯔꯖꯔꯁꯨ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯑꯃꯁꯨꯡ ꯙꯔꯃꯗ ꯏꯅꯥꯛ ꯈꯨꯟꯕ ꯋꯥꯔꯂꯣꯐꯅꯤ꯫ ꯑꯍꯣꯕꯅ ꯊꯜꯂꯕ ꯃꯥꯒꯤ ꯄꯨꯟꯁꯤꯗꯨꯒꯤ ꯑꯍꯣ ꯑꯔꯥꯛ ꯈꯖꯤꯛꯇꯁꯨ ꯃꯦꯟꯈꯠꯅꯒꯦ, ꯐꯩꯖꯨꯞ ꯁꯤꯃ ꯂꯩꯁꯤꯟꯒꯦ, ꯑꯔꯨꯝꯕ ꯐꯤ ꯑꯊꯥꯕ ꯑꯃ ꯂꯩꯊꯣꯛꯀꯦ ꯈꯟꯕꯒꯤ ꯃꯍꯨꯠꯇ, ꯁꯤꯃ ꯂꯩꯁꯤꯟꯒꯦ, ꯁꯤꯃ ꯂꯦꯞꯁꯤꯟꯒꯦ ꯈꯟꯕꯒꯤ ꯃꯍꯨꯠꯇ ꯃꯄꯨꯟꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯂꯛꯈꯤꯅꯤ ꯈꯪꯗ꯭ꯔꯕ ꯁꯦꯟꯐꯝꯗꯨ ꯃꯄꯨꯗ ꯍꯟꯗꯣꯛꯈꯤꯅꯕ ꯄꯨꯂꯤꯁꯇ ꯈꯨꯠꯁꯤꯟꯅꯕ ꯂꯥꯛꯈꯤ꯫ ꯁꯦꯟꯐꯝꯁꯤ ꯈꯨꯟꯕ ꯃꯇꯝꯗ ꯋꯥꯔꯂꯣꯐ ꯃꯁꯥꯗ ꯁꯨꯞꯅꯒꯤ ꯂꯨꯄꯥ 200ꯗꯒꯤ ꯍꯦꯟꯅ ꯂꯩꯇꯕ ꯃꯇꯝꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯁꯨꯝꯅ ꯈꯟꯈꯤ, ꯑꯩꯒꯤꯁꯨ ꯍꯦꯛ ꯂꯩꯖꯕ ꯁꯦꯟꯐꯝꯁꯤ ꯂꯨꯄꯥ 200ꯁꯤꯅꯤ꯫ ꯃꯥꯒꯤꯁꯨ ꯃꯁꯤꯒꯤ ꯁꯦꯟꯐꯝꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯔꯝꯕ ꯌꯥꯏ, ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯏꯃꯨꯡꯗ ꯑꯔꯨꯕ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯛꯄꯗꯒꯤ ꯃꯇꯝ ꯆꯪꯅ ꯁꯥꯒꯠꯆꯔꯛꯄ ꯁꯦꯟꯐꯝ ꯑꯃ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ꯫ ꯄꯨꯂꯤꯁꯇ ꯃꯥꯅ ꯁꯦꯟꯐꯝꯁꯤ ꯈꯨꯠꯁꯤꯟꯅꯕ ꯂꯥꯛꯄꯗ ꯃꯥꯒꯤ ꯂꯦꯝꯖꯅꯐꯝ ꯑꯣꯏꯔꯕ ꯋꯥꯈꯜꯂꯣꯟꯁꯤ ꯈꯪꯂ ꯎꯔꯕꯗ ꯁ꯭ꯇꯦꯁꯟꯗꯨꯗ ꯂꯩꯔꯝꯕ ꯄꯨꯂꯤꯁ ꯄꯔꯁꯣꯅꯦꯜ ꯈꯨꯗꯤꯡꯃꯛꯅ ꯃꯌꯨꯝ ꯂꯩꯇꯕ ꯅꯤꯄꯥꯁꯤꯕꯨ ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯊꯥꯛ ꯋꯥꯡꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄꯤꯔꯛꯈꯤꯕꯅꯤ꯫ ꯁ꯭ꯇꯦꯁꯟꯗꯨꯗ ꯅꯨꯃꯤꯠꯇꯨꯃ ꯃꯥꯒꯤ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯃꯇꯤꯛ ꯃꯌꯥꯏꯗꯨꯗꯕꯨ ꯁꯛꯅ ꯁꯣꯟꯅꯍꯧꯈꯤ꯫ ꯄꯔꯁꯇꯨꯗ ꯌꯥꯎꯔꯝꯕ ꯆꯦ ꯆꯥꯡꯁꯤꯡꯗꯨꯒꯤ ꯃꯇꯦꯡꯗꯒꯤ ꯄꯨꯂꯤꯁꯅ ꯃꯄꯨ ꯊꯤꯕꯗ ꯑꯔꯨꯕ ꯑꯣꯏꯈꯤꯗꯦ꯫
mapuga taraina pau phaunaba ngamki magi tahawba sinfam amasung maroiba bank card sing mayum phau leitaba misak amana khullaba matungda lupa ama sokta police da krishna birmi tabada mapudu chap manaba matamda ngakpam sung harawbana kham thengkibane mathangi numitu nupasi police station da pars law laki lawraba madung hangdoktun masing thibada senfam du lupa ama jenada mapap kaida leramki sakhangdaba mayum sleite haibani pamagi puksel sengmana sumat khrabni paduna tapnare thank you mayam boy hona khangba mudu chari adu yaragadi aibu tengwang biramliba puksel sawani pasigi magi lepham mungtam pibiyo aigi mai kai de ngamjab khradang kutol ka charamke mitkup simakta dagine aikogi warisigi hero world of kipunsi yana wapandu bama hangdorak tori basi persigi mapu niti pon kriang yos nauna machin tungkal liba entrepreneur sanjau paiba millionaire amoirongki gentlemen na world of kiarik fam train station da makhong thongna laktuna world of thiraki oi makhoi ni thingnaki adubu mahau chamba khuthingna di oi kide chahi kunthra gi gentleman duna world of uncle kautuna hongna khangbaliba macha ta bo haina world of thagatki loinana first yauba punma sanfam dudagi tangkhai ma khudo loina loksin binaba haijaraki adu taibung punsigi wantok machuna halab world of na khudol lo hiktok pakhak natana man sanfam do khullab matong da handok lamli badu mana tawli badu miyoiba moina tawpham thokpa chumbadani khana toram mani haina khumlaki pakhum sina hoina dum millionaire dogi thamoi mapung phana pelhanki paisa tana lining oinaraba magi marongi mitraina hatnaraba matamsida asu puksel sengba atangma misu leram lekhan achumba to pama gentlemen na world ki punsida hena chawbu kudolama tamlagi chapinna debki gentleman duna magi maming matha sinpham ningthina haiduna saktakna matungda world pu magi dhatu sungpham factory da chatnaba yabadugumba mong tawa fam ama hapiki magi mathauda mapuning changba thamoi sengna soba tabuk mangam sanmaduna world of hathu manager gi famdasu promotion pibiraki ngasi gi warisi masda suloidre hauna khangba millionaire sigi magi khangna jabi magi girlfriend na kai khumna phamoiba world of ki warisi social media da upload toropdagi sorok lamjawda thingnaba mipum khudimuk na world of po ikai khumna bot pahoraki asumna world of thamoi sengba dharma senba phirep ama khaki mahida national tv phawba yaukido leibak pumbana sakhangnaba hero moikido punsigi chiraba tanfamda faw miyoibagi athoiba mogul sing manghanda yopna thamkiba world of poloi jangkhonki